Tatpa Makhei Nungshiba Leibak ama Hairabadi Indiani Netanyahu Malenda khwadi pangal kanba power ama oina linkhalakliba Leibak ama Hairagadi Indiani mafam kharada Jew community gi Leibak asibu ming chathiarenaba amasung legitimate ohendanaba hotnaba thawung leirabasu Israel bu Tatpa Makhei Nungshiba Leibak ama Hairabadi Indiani India ga Israel ga lainariba mari asi matapumna makini haina Israel gi PM Benjamin Netanyahu na fongdokre Netanyahu gi wafum asi hoji Israel asi Makhei kayatagi khulai paiba loop sing amadi Leibak kharana legitimate oiba Leibak aman nati haraduna Israel na consuliba mafam asi Palestine oigidabni haina fongdorakpadagi Israel da security gi oiba khudung chadab kaya mayok na halakpadagi PM Netanyahu na India ga mari chasin hannaba fongdokiba wafam oigani thajinari Panba yabadi sex trafficker Jeffrey Epstein files da Prime Minister Narendra Modi na US ki President Donald Trump pu pelhanabagidamag US chatuna ishai shakhi jagoi shaki haiba wafam yawranaba matungda Netanyahu na Israel bu India na Tatpa Makhei Nungshi haina fongdorakpa wafam asina Israel amadi US na Modi bu seasoningba mawongda seasonarabra haina hangnarakri